Yumsa kaisa numit khudingi Khunganggi Thouramgi aroibada thamjaba Khunjasingna hangbirakpa Wahangsingi Paokhum pibagi Thouramda ngasi Wahangsingi Paokhum pinabagi damakta Akashvani Imphal studio da lengshinduna leibiriba expert Krisi Vigyan Kendra Thoubalda farm manager oina thawpubiriba Dr. Waikhom Jiten ni expert po ahanba maktada Khunganggi Thouramgi maikaidagi taram nokjari Thagatjari ngasi Thouram asi hawdokjanabagi damakta aikoina thamjakiba mobile number da text message amadi WhatsApp messenger ki khuthangda hangbirakpa wahangsing mathang oina nachan lokachage taton ngasi gi ahan boina lokachariba wahang asibu hangbiraklibana khangabok maisnam lekaidegi moirang them Kamal Singh ni haibiu ahan bada ngasi gi expert amadi ichema ani bu khurumjari Hawai makhyat movie khara thajai adubu khoining haina khangnaba ujek sing asina maton ayamba kaklaga chathokre Nauna amuk thasira nadragana nauna chongkhatpa asina mapung phaba mahai oigadra amana kaithel-dagi leiba fadigom maru matam heli hende haiba matau karamna khangani haibasu takpira u haiduna thambirakli ahanbada naugi hawai makhyat movie ki ofamse ahamada thamjagi hoi tasengbagidi hawai makhyat movie natragana hawai tharaki kambusing haitai moisi nganna thado aduga magi spacing si khara laungna thabiragadi aikoina nipping tawba haidna maton si thatle hairaga madudagi sungakpasingduna hena pothok lei haidna nipping si aikoina encourage tawi khara nganlingai matamda thab thenga agadi thengna thabadadi madugi nipping si aiko encourage tawte maramdi keno kanda ma sagalaktingida akoi tinkang country kanda palhungna bkhona gadabna ado hujik si kano tawi haibanina maji khoiningna thatli hairagadi madu angamdasingda dum singi aduna nauna sungapasingdo madudagi adum thamsi pothok sathok dum marang kaina leigani hena kano sungakani adubu aina thamjaningbu wafam amakhakdangdi asai kamai tawge hakanda hojik nauna sungaibudusu amuka makhata na thatna leiragadi pamido kamai tawge hakanda ma hayeng production si sagalakpa timing do thoktana magi production wat pai yai aduna makhata na akoigi amuhana thatna bagi dangto oinadi bird scarer ga haidana usek chingsi masi paisalakpada ki gata ribol makhalsing tungan machu ani nageta taiba ribol makhalsing akoigi online gi khuthangda pot joliba tungan ba kano sing leidra company sing leidna maduda sudum phangbani aduga kana gumbana akoigi agriculture ga amki mari leina ba pothok yoliba jaga sing stasu akoigi hairiba bird scarer gi ribbon sing sidum yaubani masi tingthok pire haraga makhata na songkhalaka durbising dudi amuhana thalandana ba tawbiro aduga hanagi dudi that nauna thabagi muhutta nauna songpasingduna hena mana ma kano yamna sumaktana maduna pothok wangkhalambada mateng panggani haidna thamjage ahamagi wahangsima aduga kaithel-dagi leiba fadigom maru haiba wafam ama thammisna takpadi masi akoigi kaino dagi agriculture gi oiba maru marang yoliba dukan dagi leitre haibani akoigi grocery shop badagi leiraga season bibagi wafamne masi akoina kaino tawi tawti haibasi maton heli hendi habasi lepta pusalaga koi tetrazoleum test kana lei adugi singdu tawraga yengaga di rai laina khangi adubu madugi pambidu thananabagi damta koigi hairiba process tu tawrubagi kanoda tawbakanda economy oide somgi damta oina yengagadi aduna aina thamjaningu wafamsi maru singdugi maraktagi khara khaktamak akoigi kano mada magi ising inin lo alhalloidoba moongda thambiraga paper gumba ngamagadi akoigi blotting paper gumba na tawbiba phai blotting paper gumba da yombire haraga maru tara mukai muksi blotting paper da yombiraga plate masam da thamaga plate masadu da isingchi pura marudu inil di walandaba aduga isingna di thumaga leibagi moongdi oidaba moongda thambiyo aduga maduda maton chongba ngamagadi madu thaba yagine hene lawbiyu natadana paksin hunjaloraga hayang maton chongotri ningba kaibi yai aduna adumaina tawbibaduna yumgi leiriba kharadugidi khwaidigi phaba method natre ragadi aina haijaribidun lepta puraga tetrazoleum gumba dumba sing test tawgi kudong sabududi madu economy oidi hadun thamsake mathang de lokha chariba wahang asibu hangbirak libana
Nambol Poising Chingningdagi Hawaibam Ibochobani Takbiu. Khunjasing Thouram Pubiriba Tamo Amadi Ichemabu Ahanbada Khurumjari Hauzik Low Khauba Yaiba Matam Loshilakle Hangam Maru Khara Hunjage Khaliba Nanau Aina Hauzik Yarabra Khara Takpira U Aduga Hauzik U Morok Khara Thazai Adubu Chabada Mahausu Watle Sabasu Khara Watle Masigi Matangda Khara Takpira U Haiduna Tambirakli Tamjage inaugi wafamsi magi hangam hunba yaradra haibani tasengna akogi rabi season gi mahimarung sing haitai ningtham lorok ki matam gi mahimarung sing si kamai togi bu October thakhai dagi di adum thaba loina bagi yare aduna inaugi lawpham du karigumba hangam zero tiles ta hunbigadaba oirangane na ikhanjai ko zero tiles ta hunbigadaba oiragadi magi inilgi sangsi ekoina khongna lebaksta netpada puthaba maktudi nattaba aduga khongma midi leibagi changduda leibiragadi adum hunbiro haibo wafamsi thamjage aduduga ngasagi umorok ki wafam ama yauribasi saba masu yaude aduga ngasagi kanu staude hawbusu watli hai madugi oibe yaba maramsi magi variety na ohelamba amma aduga mana thariba mafamduna oiramba amma aduna hairiba anidu karambana oigadabano haibadu chapchaba khangdabanina ahawba amasung yamna saba moroksing thabigena ningbiragadi madu masak khangba mafam khangba jagadagi nursery du lobiraga nongna thabiu haidana adumaina thamjagi Lengsin Biriba expert amadi ichema anibu hairoktagi noyon sanana khurumjari takbiu hangzaningliba wahangdi aikhoigi inkolgi saruk kharadi Pukri Taubagi Laibakna Thongachabani Pambi Singasi Fagatpa Udre Masibu Kari Upai Taugadagi Amana Okmati Sengdoklaga Inkolda Hapchabani Pagadra Khallaga Adusu Kanaba Phangde Amukta Takpiragadi Punsigi Kaujaroi Haiduna Thambirakli Noyan Sanagi Wahangsigi Paokhumsi Akhoi Pukhi Taukhatpagi Laibakna Haiba Wafamsina Taiji Lainungi manung thangba leironda leiramba leibaksingduna mathakta lakadoribni aduga mathak thangba khara laihaw leiba makhalgi leiba makhalsingduna makhada phumaga leikrabani maduna maram oiragani sagi pambisingsi phabangamdrisi aduna pambisingsi phagalhanabidamta ikhoina tawgadabasi karino hakanda hairiba sugumba mafamsingse number 1 organic matter gi changsi yam nemgane haibadi santi chanyong natragana pambisingbidagi pathak pumtharago oireiba leibak leisagi saruksing haitai ko masigi changsi yam nemgane ko aduna mafamduda ikhoina phagananabidanta santi chanyong hapiba se masi tangai pradabani aduga ngasagi inauna panbibada asagi okthijing hapi na hai hoi aduga phabadi Dren hai okthi si karamba mongda happy banu haibagi kano makak question makak leiko aduna aikoina okthi singsi compose oina sinabigi hairagadi aikoina tawbigadabsi kaino kando okthi duga loina na carbon gi saruk yamna wangbumna yawba ko koigi charu gumbase moisiga leiro nai na thambire hairaga aikoigi compose simbigadabane sumaina carbon gi saruk changna wangna yawba charu gumba koigi una sing ga leiro nai na thambiraga sema compose semba kansida kadogada kansida moigi compose ki processing sigi matam sida haibadi ma pathapum tharapgi matam se masida kadagoibu hit mayam am generate tore maisa mayam thadore hairiba hit mayam am generate toropachina maram moiduna mongonda yawram gadaba okthi du da yawram gadaba koigi mahik matang sing su hatpada mateng panggaduri ne ko aduga ngasagi hairiba mong sing sida sembiraba composing du happy ragadi inaw hingol di ngasagi magi kanabam khangde hado kanaba soidna phangani aduga tawbudadi kumsi hapaga kumsi mak hekta phaba haibase kogi organic matter kanosi organic matter kumbadadi masi oiba ngamde matam khara sangani kitang khangba kanba darkar lei haidana ithamjagi makhatana lokhachariba wahang asina ekoigi thamjakhiba mobile number da whatsapp ki kuthangda hangbirakpani aduga photo ga loina nasu thabirai takpiu wahang asibo hangbiraklibana hianglam therapy saktagi elangbam tikeni takpiu Tamo amadi ichemabu ahanbada ikok nonjari hoi ngasigi expert ta hangjaning libadi law lokpadi loizaduna
ꯑꯅꯧꯕ ꯍꯪꯒꯥꯝ ꯂꯧꯔꯣꯛꯀꯤ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯦ ꯍꯪꯒꯥꯝ ꯃꯅꯥ ꯑꯅꯤ ꯄꯥꯟꯖꯔꯦ ꯌꯨꯔꯤꯌꯥ ꯑꯃꯨꯛ ꯄꯤꯖꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯀꯔꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒ ꯍꯦꯟꯅ ꯆꯥꯊꯣꯛ ꯂꯩꯒꯗꯒꯦ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯇꯥꯃꯣ ꯏꯆꯦꯝ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠꯀꯤ ꯂꯃꯟ ꯅꯅꯥꯎꯗ ꯇꯣꯟꯁꯤꯟꯖꯔꯦ ꯈꯟꯖꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯐꯣꯇꯣꯗ ꯎꯔꯤꯕ ꯍꯪꯒꯥꯝꯒꯤ ꯃꯑꯣꯡꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤ ꯆꯞ ꯆꯥꯅ ꯍꯪꯒꯥꯝꯒꯤ ꯃꯅꯥ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯃꯁꯤ ꯀꯣꯇꯤꯂꯣꯗꯣꯟ ꯂꯤꯞ ꯀꯧꯏ ꯃꯌꯥꯝꯅ ꯃꯅꯥ ꯑꯅꯤ ꯄꯥꯜꯂꯦ ꯍꯥꯏꯔꯤꯕ ꯃꯅꯥꯁꯤ ꯀꯣꯇꯤꯂꯣꯗꯣꯟ ꯂꯤꯞꯅꯤ ꯃꯁꯤꯃꯛꯇꯤ ꯇ꯭ꯔꯨ ꯂꯤꯞ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯏꯅꯥꯎꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯌꯨꯔꯤꯌꯥ ꯆꯥꯏꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯁꯨꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯤ ꯌꯨꯔꯤꯌꯥ ꯆꯥꯏꯕꯒ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯑꯇꯣꯞꯄ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯗꯨ ꯄꯤꯈꯤ ꯅꯠꯇ꯭ꯔꯒ ꯄꯤꯈꯤꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯆꯞ ꯆꯥꯕꯗꯤ ꯄꯜꯂꯛꯇꯦ ꯄꯜꯂꯛꯇ꯭ꯔꯒꯁꯨ ꯃꯗꯨ ꯍꯥꯞꯄꯝꯃꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯂꯩꯔꯦ ꯃꯔꯝꯗꯤ ꯌꯨꯔꯤꯌꯥ ꯈꯛ ꯍꯥꯏꯕ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯄꯤꯔꯛꯏꯕꯅꯤꯅ ꯑꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯑꯃꯁꯨꯡ ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁꯁꯨ ꯍꯥꯞꯄꯤꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯑꯃꯁꯨꯡ ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯥꯝꯕꯤꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯅꯤ ꯇꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯡꯒꯜ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯍꯥꯏꯕ ꯐꯣꯁꯐꯔꯁꯀꯤ ꯁꯔꯨꯛꯁꯤꯡꯁꯤ ꯌꯥꯎꯕꯁꯤꯅ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯦꯟꯅ ꯃꯔꯨ ꯃꯔꯥ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ मरू मरासिंगदु हेन फजना ताहननबगिदमक्ता अखोय कदौगदगी हाकंदा सिंगल सुपर फोस्फेट से चाइबिगदबनी अदुगा तौबदि चाइबगी मतमदि नुंगथिलगी मतमदा चाइबियु हाइदना आई रिक्वेस्ट तौजगे मरमदि कैगना कंदा पांबी सिंगसी हौरब मतमसिदा अयुक लिला लेरिकांदा सिंगल सुपर फोस्फेट सिंग चाइबना पांबी की मना सिंगसिदा पखरगा पांबी सिंगसी कंचननबगी मरमसिंग ओइगनी अदुना नुंगथिल नुमिदा वरमगी मतमदा चाइबियु अदुगा दरकार लेबा फुल डोजो अमुक्तदा चाइबिरनु ngam ya akoina pambinu hundringi mamangda chaibi hobu oiragadi darkar lebedo full dose haibadi chaurangna kg humfu dagina humudra manga gi changsi pambina hundringi mamangda inil yamna leiringida chaihubu oiragadi faba adu natragadi hauji pambina haukraba matungsida full dose chaisaluba matamda pambi gi makhongda direct tasanna pambi sing patpagi factor sing thokpa yai aduna numit 35 ni kunni kanaraga anirak thokna single super phosphate मसुंग पतासिंग दुसु चाइसन बिरो हाइबो वफमसि थमजबगा लोइना मागी ट्रूलिप हाइदना असिंग मना हौजी मना अनि नाकन नाकन द सुंगिबो मना अनि सिगी मयाइदा सुंगकदबा हंगाम मना गी असिंग मसक मानबा सिदी यंसिन मना मालिदना यंसिन मना मानबा मना सिगुने कुने कोतलोदन लेफ हाइदुरिसे अदन हंगाम मना गी असिंग मसक मानबा ट्रूलिप तु लाकपा mana ama ani palapagi tanja adwaidadi akoigi tangai phadana pambigi magi leiriba growth tugi matungina growth promoter sing lei tonga ba growth promoter leiriba singsi koi kapi ba kudamoina pushpak kana su leiko pushpak kumbasi ml kul ising liter 30 gi sang da yalaga kapthopi pamatamda magi crop tugi mahi marong intisna lokpangamgani haidna ithamjage ngasi ki aroi poina lokhachariba wahang asibo hangbiraklebana थांगदगी बिजोय तोंब्रमनी बिजोय तोंब्रमना वहंग अनि खक मथंग मथंग ओइना हंगबिरई अहानबो वहंग नचन पाथोकजगे होय तातोन वहंग अमता हंगजगे मदुदी ननाउना कुमसी चहीसु अलु खरदी थाजगे खंजरी होय अलु चार करम न खनगनी करम न से ट्रीटमेंट तौगनी करी हार करम न हापकनी करम न थागनी हाइबगी मरमदा तातोन सुगाइना ताकपिरउ हाइदुना बिजोय तोंब्रमगी अहानबो वहंगदा थंबिरकली अहानबो वहंगी पाखुमसी कोइगी आलूचार करमना खनगदगी हाइबने आलूचार खनबा करमना खनगदगी हाइबसिदा अखोइना थमजनिंगबसी आलूसी मसक खंगबा कोइगी अखंग अककनबा दुकान सिंग को मदुदगी मागी चपचाबा ममिंग लेबा मखलगी आलूचार सिंग थाबिउ हाइदना इ थमजगे अदुना मणिपुर गुंबा जगह सिदा अखोइना चानरी हाइदना अखोइना थमजरिबा आलूगी वेराइटी खरा पंजरबदी कॉफी ज्योति चंद्रमुखी हारिसिंग कॉफी की कांबुंग अतदनिको चंद्रमुखी सिंदूरी बहारा अदगी पुखरास का हाइदना लेको कॉफी कांगुसिदा अदुगा लेडी रशटागा नमपांदगी अखोइगी मयामना हुजि याम पाक्सना थानरिबा
angang machugi kogi kano sing alu sing leiko moi sing aduga akhoi ipa ipu haktak tigi adum thadran laiba aber sai bina sing ba singsi adum lobi ba yai aduga hairiba sugumba chanaba makhalgi variety singsi khanbi baga loina na alu si kamai to gan sara oina na bidamta yamdrabada mamit ani dagi tadana panba makhalgi kano singsi alu sing lobi ga doribani aduga mamit ani panba ga loina na alu amagi sawbase pik abada gram kun manga dagi tadaba aduga sawrabada gram yankhai dagi hendaba mase koina saurangna yumda loiba yenbi singi ahanba sagok matamda thokpa yirum amagi achobdo matam kuina leiraba yenbi singdi manum chawiko adun tab khar piktak toba aduga alu akanomada alu kg amagida jarasi yamdrabada kun aduga yamabada nifu baugi sangda sanba aduga sangi alu singsi lobiraga thabiyu haibo afamsima thamjage jara khanbagi matang sidana aduga makha tarakpada sitremen gi oba ofam amakha thambire besida aina aibu thamjau hairagadi ngasai thagadru alu singdu akoigi main cojeb amasung metalexin natragana saimuk sanil yawba hidaki masal sing yawba hidang makhal sing sina sitremen tokthokpi ho ising kan lupthokpi ho aibu ofam sima thamjage sumaina sitremen tawna bugidang ta ikhoina kadogodagi hakan sida ngasai gi main cojeb amasung metalexin natre haragana saimuk sanin ko main cojeb ka de dum punbu oitini ko animakse ana saimuk sanin ka punbe yai main cojeb ka natragana metalexin ka punbe hariba hidaki kambusi gram samana ising liter kun sida akogi thitpiraba aduga ising liter kun da thitpiraba adumaba semaba mahi sida alu singsi punkhai amum tingbiba tingbagi mawongdi kamai togebu alu do ising da ek lupagi sang da thambiraga punkhai ama tingbiraga madu lokhat biraga akogi urum amada santoga thambiba aduga sumaina laukhakhraba matungda lehoriba asemba hidang mahiduda mathangi amuk alu amuk thadaba aduna round mari natraga mangara kumbasi adum hanjan thadare haraga adum akoigi treatment tawnaba alu singdu mathang dum treat tawbe aduga santoga thamiba alu singdugi mathakta ekoina bacteria site kumba amatang koigi parapna pamama sinaraga kapthokpi hobatu su kanagani aduna bacteria site singi manungda bactowin natraragana tetracycline amsung streptocycline yawba ko haiba hidaki masal singsi yawba bacteria site singsi parapna amutang kapthokpi hoba matamda ngalingi matamda thengnagadaba leipak tagi thongadaba fungal amasung bacteria singna thongadaba laina tina singdaki ngakthokani haiba wafam singsi thamjabaga loina na ngasai inaugi lophamdu leisang leina khoibiu haiba wafam sima amada thamjage inchi 10 dagi 9 amasung 10 dagi tadana khoibiba ko and then thabiba matamda ka hena kungna thabida ayamba matamda aikoina kanosi kaimai togebu alu si thaba kanda yam ka hena kungna thabsi yam toina thingne aduna yam kungna thabsina maram oidna kadoge kanda hayeng alugi mayamna di makhong yan bai alu da di ta singbadi makhong yan ba makti nati makhong khopsin bai bane magi kanosi makhong gi saruk sing ki dagi leiba ka taina ba makhong gi saruk si dagi kano still lon haidna asagi alu pan ke da mari sing se mata hai koi miti lon thar ka di alu gi mata sing se thola ka ne ba alu gi mata sing si gi matun da ne ba alu si pan ke duri si aduna marada na te ba alu na pali si aduna magi mata sing si thoka leibak amasung maru amasung maugi taina ba saruk adai digi thokadabanina haiba jaga singdo ekoina khumjannaba leibak khopjanbagi thabuk singsi tawba kanda yamna kungna thakiba singdati magi stolon singdu kakhidana aibadi mata singdu kakhidana pangeda olu singdu pangda si thingneiba ko aduna yamdrabada parenga se foot ama makhai khara kalap habidi sorang inchi kungumba adudi soidana laphan bigadabani aduga pambiga gi akung arang sidi ngasagi ekoina season ga duriba alugi sar adugi makha yam poli kaimba alugi sar duna sauragadi masu phut amadagina ama makhai ba lapthona dum thabi bi yai aduga sara singdu yam kupagadi phut khai bhaugi sangda thabi bi yai haiba wafam kharasi thamjage aduga taton atopa amana nanauki yongchak pambi khara haukiba chahidagi mapan saba haurkhibani adubu kumsi su mapandi yamna saraga mahaidi amatta oiba ngamba mawong ujade masi karigi oiba yabage chahi ahum subadagi oidoira kanagumbagi ahanba chahidasu panba yawi haiduna
Bijoy Tongbramgi Anishuba Aroiba Wahangda Tambirakli. Inau Bijoy Tongbram radiogi program sing fajana tabiba inau ni ai hana toina thengna jakhre ai nai thamjage aduna inau gi wafam sida yongsak pandabasi sahi ahum sudabagira haiba wafam ama thambirei si kana expert singna hana haiba tabira mane na idum logjage aduga kana gumbagi sahi amada panba yawi haibasi panba yawdabadi nati aduga palibadu yamna paloi haidna I thamjage ai mama khoigi yongsak pambi gi masagi machatni Sahi hek mapan saba hobadagina ahum suba sahi phawgi manungsi pambisi supan pandabadagi horaga palabasu ama anidagi hena pande ahan ba sahi daga panba yongsa haibasi yam akhanaba yongsa makhalni haidnai thamjage aduna thoidokna yam hakumdagi mapan sabani hairagadi kumsi sahi phawbudi adum lairiba mongduda laibiu tawdadi pambi gi sahi gi machinjak pibagi kanosi niti niyom singdi kaidana tawbiba makhong singduda malsingna singbasing paikhapiba aduga kumsi phobada pandrati nomoidi sungsoi soidana kogi seaweed extract kumba ko elibio gana leiriba hidak singsi moi natre haragana kogi planofix kana kogi naphthyl acetic acid yawba hidak singsi kapthoksi habisi thamjage aduga masi ani suba sahi phobada di madu tawdraga su Tuidon Akaiba Late, Ado Masagi Netzerna Pandabani, Haidana Lobiu, Haidna Tamsake. Yamna Nungaize, Nasi, Yumsakation Emit Kudingi, Khungangi Thouram Gi Aroibada Tamzaba, Khunjasing na Hangbirakba, Wahangsingi Paokhum Pibagi Thouramda, Khunjasing na Hangbirakba, Tongan ba Wahangsingi Paokhum Sing, Yamna Marik Jumna Pibikiba, Nasi Gilengsin Bikiba Expert, Krisi Vigyan Kendra Thoubalda, Farm Manager Oina Thok Pubiriba, Dr. Waikhom Jiten bu, Khunganggi Thouram gi maikaidagi amukka hanna thagatpa phongdokchari taram nokchari loinana Khunjasing na lawsingu tawbada amadi mahi marong thabada thengnabiba khudong chadaba singi maramda wahang sing hangbirakduna aikoi gi expert singna khumbirakpa marik chumba paokhum sing taminasi Khunjasing na wahang hangbirakadaba aikoi gi WhatsApp Messenger gi khuthangda natragana text message gi khuthangda hangbirakpa yaba mobile number ningsinjari 9436685662 amadi postcard ki oragana aikoi gi thamsariba postal address the station director Akashvani Imphal farm and home section 795001 amadi Khunjasinggi Thouram ga damakta thamsariba gmail khunjasinggi@gmail.com da hangbiningba wahangsing thambiraktuna expert singdagi paokhum sing taminashi loinana aikoi gi Thouram asibu mapung phahanbiu haizeri